ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯁꯤ ꯆꯤꯡꯊꯛꯇꯅꯦ ꯃꯁꯤ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯕ ꯆꯤꯡꯒꯤ ꯐꯖꯔꯕ ꯁꯛꯇꯝꯁꯤ ꯑꯩꯈꯣꯏꯗꯤ ꯎꯕ ꯐꯪꯗ꯭ꯔꯕꯅꯤ ꯀꯨꯏꯔꯕꯅꯤ ꯁꯨꯃꯥꯏꯅ ꯆꯤꯡꯁꯤꯅ ꯀꯅꯥꯒꯤ ꯆꯤꯡ ꯑꯣꯏꯗ꯭ꯔꯨꯕ ꯃꯅꯤꯄꯨꯔ ꯆꯤꯡ ꯇꯝ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯗꯅ ꯂꯥꯛꯏꯕ ꯆꯍꯤ ꯀꯌꯥ ꯂꯤꯁꯥꯡꯁꯤꯗ ꯍꯤꯡꯃꯤꯟꯅꯔ ꯂꯥꯛꯏꯕꯁꯤꯗ ꯆꯤꯡ ꯇꯝ ꯈꯥꯏꯗꯣꯛꯑꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯁꯥꯁꯣꯟ ꯇꯧꯗꯅ ꯃꯁꯤꯗ ꯃꯆꯤꯟꯗꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯌꯣꯇꯨꯝ ꯃꯇꯣꯟꯗ ꯄꯛꯄ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯜꯂꯣꯏꯑꯕ ꯑꯗꯨꯒ ꯆꯤꯡꯗꯅ ꯁꯨꯀꯥ ꯀꯥꯕ ꯉꯝꯗꯕ ꯆꯤꯡꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯆꯤꯡꯇꯝ ꯑꯅꯤꯃꯛꯀꯤ ꯃꯅꯤꯄꯨꯔꯅꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯖꯥꯇꯤ ꯀꯥꯡꯂꯨꯞ ꯁꯔꯀꯥꯔꯁꯤꯅ ꯃꯇꯝ ꯃꯇꯝꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯊꯕꯛ ꯍꯥꯞꯂꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯆꯤꯡ ꯇꯝ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜ ꯍꯥꯏꯔꯀꯥꯟꯗ ꯃꯩꯇꯩ ꯈꯛꯇꯤ ꯔꯥꯏꯐꯜ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯂꯩꯕ ꯖꯥꯇꯤ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯀꯤ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜ ꯊꯕꯛ ꯂꯧꯔꯤꯅꯤ ꯁꯨꯃꯥꯏꯅ ꯑꯣꯖꯥ ꯂꯧꯔꯁꯨ ꯑꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯒꯤ ꯄꯨꯂꯤꯁ ꯁꯤꯐꯥꯏ IRB ꯑꯗꯨꯒꯨꯝꯕ ꯏꯁꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯗꯨꯃꯥꯏ ꯏꯁꯇꯦꯠꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯆꯤꯡ ꯇꯝ ꯄꯨꯟꯅ ꯑꯗꯒꯤ ꯑꯣꯖꯥꯁꯤꯡ ꯍꯥꯏꯔꯦ ꯑꯗꯨꯒ ꯊꯕꯛꯁꯤ ꯂꯧꯔꯝ ꯇꯥꯏꯗꯅ ꯊꯕꯛꯁꯤ ꯍꯥꯞꯄꯝ ꯇꯥꯏꯗꯅ ꯊꯕꯛꯁꯤ ꯑꯣꯏꯔꯤꯉꯩ ꯂꯥꯡꯕ ꯍꯦꯟꯅ ꯑꯗꯨꯒ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯐꯝ ꯑꯌꯥꯝꯕ ꯀꯟꯕ ꯑꯗꯨꯒ ꯆꯤꯡꯗꯗꯤ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗꯕ ꯑꯣꯖꯥ ꯑꯣꯏꯔꯦ ꯑꯗꯒꯤ ꯁꯤꯐꯥꯏ ꯑꯣꯏꯔꯦ ꯄꯨꯂꯤꯁ ꯑꯣꯏꯔꯦ ꯑꯦꯅꯤ ꯗꯣꯛꯇꯔ ꯑꯣꯏꯔꯦ ꯆꯤꯡꯗ ꯇ꯭ꯔꯥꯟꯁꯐꯔ ꯍꯦꯛ ꯊꯥꯔꯨꯕꯒ ꯋꯥꯅꯣꯝ ꯊꯧꯅꯣꯝ ꯂꯩꯔꯒ ꯍꯦꯛꯇ ꯇꯝꯄꯥꯛꯇ ꯂꯩꯕ ꯐꯝꯂꯒ ꯇꯣꯂꯣꯞ ꯆꯥꯕ ꯆꯤꯡꯗꯗꯤ ꯑꯗꯨꯒꯨꯝꯕ ꯅꯥꯊꯩꯕꯤꯔꯝꯃꯤꯅ ꯑꯗꯒꯤ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯐꯤꯁ ꯗꯤꯕꯂꯞꯃꯦꯟ ꯑꯣꯐꯤꯁ ꯀꯌꯥ ꯁꯥꯔꯁꯨ ꯇꯝꯄꯥꯛꯇ ꯑꯗꯨꯝ ꯁꯥꯖꯤꯟꯕ ꯆꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯅ ꯇꯧꯔꯝꯕ ꯇꯥꯔꯗꯤ ꯑꯩꯈꯣই ꯆꯤꯡꯁꯤ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯅ ꯎꯀꯨꯄꯥꯏ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯁꯤ ꯈꯤꯇꯪꯁꯨ ꯁꯦꯞ ꯑꯣꯏꯅꯦꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯦ ꯑꯩꯅ ꯆꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏ ꯃꯤ ꯑꯃ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯍꯩ ꯃꯁꯤꯡ ꯏꯗꯨꯀꯦꯇꯦꯠ ꯄꯥꯔꯁꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯃꯤ ꯑꯃ ꯄꯔꯐꯦक्ट ꯄꯥꯔꯁꯟ ꯑꯃ ꯑꯣꯏꯅꯉꯥꯏ ꯍꯣꯠꯅꯕꯗ ꯏꯗꯨꯀꯦꯁꯟꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯃꯔꯨꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯅ ꯑꯗꯨꯝ ꯐꯨꯔꯖꯨ ꯃꯨꯔꯖꯨꯗ ꯑꯗꯨꯝ ꯄꯨꯟꯁꯤ ꯑꯗꯨꯝ ꯂꯦꯟꯈꯤꯕ ꯑꯗꯨꯅꯗꯤ ꯆꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯆꯤꯡꯃꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯎꯔꯛꯇꯦꯕ ꯆꯍꯤ ꯀꯌꯥꯁꯤ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯌꯥꯎꯖꯕ ꯈꯔꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤ ꯂꯥꯏꯔꯤꯛ ꯍꯩꯃꯤꯟꯅꯔꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯝꯕ ꯇꯥꯔꯒꯗꯤ ꯑꯁꯤ ꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯃꯁꯤ ꯁꯤꯟꯅꯕ ꯑꯩꯈꯣই ꯍꯣꯠꯅꯃꯤꯟꯅꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯈ꯭ꯔꯒꯁꯨ ꯃꯇꯨꯡꯗꯗꯤ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯟꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯉꯁꯤꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ ꯉꯁꯤꯁꯤ 9 ꯉꯁꯤꯁꯤ ꯑꯩꯈꯣꯏ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 9 ꯑꯗꯨ ꯌꯧꯁꯜꯂꯛꯑꯕꯅꯤ ꯌꯦꯡꯉꯨ ꯑꯁꯤ 2024 ꯍꯧꯖꯤꯛ ꯑꯁꯤ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯁꯥꯡꯂꯕ ꯃꯅꯤꯄꯨꯔꯁꯤꯗ ꯆꯍꯤ 2 ꯐꯥꯅꯤꯡꯁꯤꯠ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯂꯥꯟꯁꯤꯗ ꯃꯄꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯑꯗꯒꯤ ꯂꯩꯉꯥꯛꯁꯤꯒꯤ ꯃꯄꯤ ꯃꯄꯥꯁꯤꯡꯁꯤꯅ ꯃꯄꯤ ꯃꯄꯥ ꯑꯃꯒꯤ ꯂꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯗꯥꯏꯇꯗꯨ ꯃꯁꯛ ꯈꯪꯗꯕ ꯄꯩꯁꯥꯅ ꯊꯣꯡ ꯊꯥꯔꯒ ꯊꯣꯡ ꯂꯥꯜꯂ ꯄꯩꯁꯥꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅꯉꯥꯏ ꯍꯣꯠꯅꯕ ꯃꯀꯣꯛꯇꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯇꯕ ꯃꯤꯌꯥꯝꯒꯤ ꯁꯥꯁꯣꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯝꯇ ꯐꯪꯗꯕ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯇꯝꯗꯦ ꯈꯪꯒꯦ ꯊꯤꯀꯥ ꯈꯔ ꯇꯧꯔꯒ ꯀꯗꯥꯏꯗ ꯍꯨꯔꯥꯟ ꯂꯣꯟꯅꯥꯗ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯒ ꯄꯩꯁꯥ ꯑꯁꯨꯛꯅꯕꯨ ꯀꯦꯟꯗ꯭ꯔ ꯑꯃꯗ ꯕꯣꯠ ꯀꯥꯕ ꯉꯝꯃꯦ ꯍꯥꯏꯕꯁꯤꯗꯤ ꯈꯪꯕ ꯄꯩꯁꯥ ꯑꯁꯨꯛ ꯄꯥꯏꯅꯉꯥꯏ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯁꯤꯒꯤ ꯂꯩꯇ ꯂꯥꯏꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯆꯨꯞ ꯂꯩꯔꯛꯄ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯁꯨꯐꯝ ꯅꯣꯐꯝ ꯈꯪꯗ꯭ꯔꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯗꯨꯒꯨꯝꯕ ꯆꯨꯞꯄꯁꯤꯡꯗꯨꯅ ꯉꯥꯏꯔꯤ ꯑꯦꯂꯦꯛꯁꯟ ꯃꯇꯝ ꯉꯥꯏꯔꯤ ꯄꯩꯁꯥ ꯆꯕꯨꯟ ꯄꯥꯏꯔꯒ ꯄ꯭ꯔꯖꯥꯁꯤꯕꯨ ꯂꯩꯅꯦꯅ ꯈꯜꯂꯤꯕ ꯑꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯃꯣꯏꯒꯤ ꯍꯨꯏꯟꯗ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯉꯁꯤ ꯋꯥꯔꯤꯁꯤ ꯑꯗꯨꯃꯛ ꯚꯣꯠ ꯃꯅꯥꯛꯇꯗꯤ ꯉꯥꯏꯍꯥꯛꯀꯤ ꯁꯥꯟꯇꯤ
पीस लाख सानी इलेक्शन लोरकानी फंग टोर्चर मैम से अवाना मैम से चाफम थाफम खंग्रब सुबम नोफम खंग्रब मपी मपा मचा मनाई करी करी सिथा पीगनी खंगदब सुमायना मरम मदुना इखोय मरम मदुना हौजिक लेरिबा हौजिक चथरिबा मैतेम कुकी की लाल वरोसिन सरकार सिना पीबगी महुत नाथई नाथई रग चटनबा हेक्ता इखोगी स्टेट बस सर्विस लेरी सिंगजिबो सरकार की बस सिंगजी बस सुमाइना चुसामपुरदा अदगी सेरापतिदा सुमाइना सकरी खोटना प्लान तौब साबा डेवलपमेंट चेदी शांति पुरक साब चाद ए शांति पुरगे सावे खोलें हेक् चीफ मिनिस्टर अगुब नमथा की चीफ मिनिस्टर से हेक् फोंदोप हाईनिंदी अखोई वफम से हाईनिंदीब मरम अखोई हौजी लानसीद वरोसिल परक्ट्रिफाउदी अखोई मतौ करमना सुचामपुरदा अदगी मतौ करमना सेनापतिद बस तोंगा कमाई चतीनो असी लेमखोंदा आर्मी के मनुंग नत्रो मी मान हौजी फाउदा थादोक्तिजिबो इकाइबा खंगदबा सरकार जी मपी मपा थैर प्रजा सिबो प्रजा अपंग ओइन सिरग लेरेब मोइना दायित्व लौगदबनी मिनिट मंगा पुंग अमा मनुंग लौथोकप ngamba पोतुदा हेक्तो जिगो फुरचु मुजु तौरगा मतम लेलिबा इकाइबा खंगदबा असिबु येंगा लेरिबा ngamliba एमएलए नाइन लेरिबा अदगी चीफ मिनिस्टर अदमाई मखा लेरिबा एमएलए नाइन लेरिबा अदगी मिनिस्टर नाइन लेरि सिंजे करिनो बनोइना ngairi si kaino करी मथौ लेगे सिगी सासोनजे सिगुंबा मवा लौत्रबा मणिपुर स्टेट की असिगुम प्रॉब्लम सिबु मवा लौत्रबा सेंट्रल बीजेपी ने लीड तौबा नरेंद्र मोदी की सरकार सिना बीजेपी सरकार सिना मणिपुर की लान सिदा इंटरेस्ट लौबित्रबा सिदा असिगुंबा बीजेपी सेंट्रल बीजेपी की असिगुंबा सासोन सिगी मखादा लैनेन लेरिबा प्रजा सिंह मसी अखोई मसीदा मतुंग इन्ने लेरिबा एमएलए सिंह बीजेपी की एमएलए सिंह बीजेपी की मंत्री सिंह मिनिस्टर सिंह कैदौरिनो मसीन मरम मदुना प्रजा मयामना बीजेपी हाइबसी मणिपुर दगी मरु फुकना लंथोकनबी दमकतै खोय असिगुम नरेंद्र मोदी की मखादा लेरिबा बीजेपी मणिपुर सिदी मसीदा बोल लेबा कैंडिडेट खुदिमा एक बीजेपी की टिकट पाइबम कै कु पोलोइनबा सीनबा अदुकुबा कुमुमगा लोइनना टिकट पाइबियो हाइबा वाफम थमलगा इखोय प्रजा मयाम अदुकुबा कैंडिडेट सिंगदुबो मरु फुकना लंथोकनबी दम इखोय मसीदा बीजेपी की टिकट सिगा लोइनना मोइना प्रजा मयाम की मेडियट लौनबी नमता नमताक तौना पैसा कया कया को कया हाइथरकनी अदु पैसा हाइजिदी प्रजा मयाम पैसा हाइजिदी मदु इखोय की अदुकुबा मतम सांगना प्रजा मयाम की हुमांग मन मोइना इ सुपखिबा मयाम दो अखोइना लौ इंखोन की टैक्स मैम अदुमाइना अखोइ गजना मैम थीरिबा खसना मैम थीरिबा मैम दो पुलसल तासल पाइगिबा अदुकुंबा भारत की लैंगाक अदुकुंबा नरेंद्र मोदी की लैंगाक असिना सिनरिबा पैसा सिंजी अखोइ इसा इसा की पैसा नि वोट गेलपा पैसा लौसन गदबनी वोटी सुपि पिरोइदबने हाइबु वाफम जी थमजरी मरम मदुना अखोइ असी मैकई मदा इंडिया दा हुजी इंडिया की एडमिनिस्ट्रेशन सिदा अखोई शासन सिदा इंडिया की मखा दा लेरि सिदा प्रजा मयाम वारे मरमदना थेंखांग कया दा कांग्रेस की अदगी सरकार कयाम उरे सेंटर दा अदगी तोंगा तोंगा पोलिटिकल पार्टी ही उरे अदुबु ngasi फावदा मणिपुर मियाम की याइफनबा थबक तौब उदे मरमदुना हौजिक लान सिदा कारेम तथाइनबा मैतै जाति असि मैतै फुरुप असि मुथनबा लांगमरेना अखोई मैतै फुरुप असि मालेम पृथ्वी दै खोई कलहौनबा मुतखिबा याबै फिल्म लेरमन कलहौनबि दमकता अखोई प्रजा मियाम मेकअप थोक मतम ओरे मणिपुर दे लेरिबा मैतै जाति प्रजा मयाम पुनमक अदगी मणिपुर दे लेरिबा खुंदामी दे जाति कांगलो पुनमकना असिगुंबा मैतै मिदे कुकी की सुमाइना खनरिबा सिबु कंप्रोमाइज पीबा ngamdaba मरमना भारत सरकार की मखादा भारत का मरी लेनबा थबा अमतै खोइ तौरोइसी मरमदना भारत का लेनबा मरी लेरोइसी खोइ मणिपुर दे लेमिनेरबा जाति कांगलो पुनमकी अदुकुंबा अपुनबा यूनिटी अमगा लोइना अखोई की जुमथांगनबा चाइना की मतेंग लौरगा अखोई चाइना का अदुगा भारत की तोंगान तारगा अखोई मणिपुर का चाइना का अपुनबा कंट्री म सेमदुना अखोई
अदुकुंबा मैतै फुरुप अछि मुथतनबो सही लिसांग सिनो होनरकबा अदुकुंबा भारत लेंगातगी खोय भारत तगी तोंगान तादुनै खोय चाइना गा अपुनबा यूनिटी मसेमदुनि खोय मैतै फुरुप मैतै जाति कन्वीनर सेबु वफम थमजरी लोइनना अखोय हौजिक मियामना उरे तोंगान तोंगानबा ऑर्गेनाइजेशन मियामना ngasi chief minister sina mai oijnam khara phangna binamta Narendra Modi Amit Shah da mana ikoi mobile da paisa ka pa dona mana paisa thinna asomni thajarakpa amuk phigaw dum hap du ba sumaina tawriba marak che parja miyam na masi khangbiu maram aduna asigumba बिरेन चथरिबा सासोनजी मुथुतुना इकोय होजिक लेरिबा एमएलए मिनिस्टर सिंह मसी मसी मरम खंगना इकोय असोक सांग मतमसी करी ngaइदिनो बिरेन सिब ngaइरिबा मरम अदुना इकोय ताम मंगागी चही मंगागी 5 year plan ने चही मंगागी प्लान चही मंगागी ताम ने इलेक्शन जी मरम अदुना इकोय इलेक्शन दा पावर मेंटेन पाइ खबा एमएलए मिनिस्टर सिंगना मसी बिरेन लौथोक ngam matro adudi hoji BJP na kallam matro adna BJP dagi aikoi withdraw tawraga atopa political party merge tawraga adu ko join tawraga anoba sarkar am siamnaga aikoi tangdu leita ba manipur sida kangrup jati puru punam hingminna ba yaba adu kumba shanti oiba sasolama sarkar am siamasi haibo wafam thamjari masida oijaram kharagi sarkar BJP सेंट्रल बीजेपी गवर्नमेंट की अदुकुंबा नरेंद्र मोदी अमित शाह की इसी लिसिंग मखा दलेरिबा समोटनरबा मिहात मिपुन अदुकुंबा बीजेपी की कम्युनल पॉलिटिकल पार्टी असिगुंबा सिदगी कोई लेथोक्तुना कोई जाति फुरुप मैथी फुरुप से कन्नबी दमुते कोई दोला दोली पॉलिटिकल पार्टी खेनबा थमदना कोई पुनमक असिगुंबा बीजेपी असिगुंबा कम्युनल पोलियन पार्टी मिहाटपा असिगुंबा बीजेपी दगी अखोय मुथलसी मणिपुर लमदम हाइबो वफम आई थमजरी पुरम खुरुमजरी थैंक यू।